ngasi phongkiba tungan manipuri siphongsing amasung thokiba thawdo wathoksingdagi maroiba ipausing mayamna thamjagi ahamada Rahul Gandhi conviction pikhiba just marei kak-kani hairuba amagi mathakta FIR loss toukhre Rahul Gandhi bu defamation case ta sahi ani jail la laina dandi pikhiba just Tamil Nadu da laiba Congress leader amana marei kak-kani ki hanikre na official report amagi matungina phongdorakli Rahul bu disqualification tawagi mayokta Congress ki AC amadi AST ki wing na Tamil Nadu gi Dindigul da protest tawagi khongjang sanction khibada district ki head oiriba Manikandana Rahul Gandhi bu conviction pikhiba Surat court ki judge karigumba Congress na sakti per pathoklagadi marei kak-kani haina ken khibane Manikandana wafam asi pankhibaga mari lainana case ama ma ki register tokre Manikanda gi maikaida section 3 gi makhar case ma phal tokhibaga loinana Dendigul police na investigation sa thabaukre haukiba thara Congress ki leader Rahul Gandhi bu English ngani ga taraga mapani criminal defamation case ta mari lainana convict pikhibane mark sahi ani jail da laina badandi pikhi Rahul Gandhi bu conviction pikhrapa matung tarakpara parliament ki member oibadi disqualify tokhi masina maram oiraga opposition gi maikaidi gi paksana protest tawbugi khongjang sangslakhi Rahul Gandhi bu disqualification tawkhraba matung tarakpada MP oikhidre disqualify tawkhibana maram oiraga MP oikhidre ma April taraga mathoida khongsat pangthoknaba yana leiri hensu pawsna makhatana phongdorakli makhasa tharak poina top pawmana jail da leiriba lairaba inmate sing MSA na financial support pigadori jail gi bondi sing sin hanthana na Ministry of Home Affairs ki mekedi jail da leiriba penalty natragana bail amount people ngamdaba lairaba inmate singna financial support pinana bi special scheme ama loans tawna bore dokre Bharat Sarkar gi Ministry of Home Affairs ki mekedi gi ngasi thoki statement amada hairibna anaba khongthang asina education amasum income gi level sotna leiriba samaj ki oina sotna leiriba kanglop singi lairaba prisoner sing jail dagi thokibada khudongchaba amadi piragani Union Finance Minister Nirmala Sitharaman gi mekedi gi su penalty amadi bail amount thibangamdana jail leiriba lairaba prisoner singda seal gi mating pibigi wapmasi sayesi gi budget session da mangjona lathokhrabani Central government gi mekedi gi jail da leiriba under trial prisoner sing asi gi issue sing asi ko onana ba tungan ba khongtang kya ma leptana pekali Central lathokhiba sing adugi manung jail leiriba lairaba prisoner sing mating pangbi yauri masigi mathakta Code of Criminal Procedure da section 436A hapsin bamadi CRPC da anauba chapter 21A pre-bargaining hapsin magi wapum yauri Ministry of Home Affairs ki matungina di scheme asigi board counter singna mari lainari stakeholders singa khanaduna iramasigi matangda finalize tawna honari loinana anauba scheme asigi makhada central government ki mekedi gi skill gi awab leibana phal thiba ngamdabadigi bail de natragana jail gi thokpa ngamdana leiriba lairaba prisoner singda mating pinabagi damakta state singda financial support singa sipi gedabani lairaba prisoner singa duda masigi kana basi sungsoi suidana phangnabagi damakta technology driven solution gi process asi hena kalana ba madi mathau taraba lairaba prisoner singa duda quality legal sing sungsoi suidana phangnabagi damakta e prisoners platform re-engage tawa district level civil authority and sensitizations and capacity building hena mapangal kalhanbagi wapam singauri amasum legal service authority ki kuthangda housing tungan level da lairaba prisoner singda free legal aid sing pidi hairin su paus na makhatan su phongdorakli makhasa tharak poina to perform na Ukraine war plan gi matang na aron ma US documentary internet ta phongnarakli report Russia gi mayuk sathana ba thawrang tawba spring attack amagi dam Ukraine thawrang tawbu da tengbang na US amasum NATO plan singi marik sumba singyaw aron document kayamuk adu social media platform sing phongdok narakre haina sagol sunumit New York Times naiki hairiba security gi asoiba du makoina yengsilli haina Pentagon naiki social media posting ki report sing adu ekoi khangle amasum hiram adu department review tawri haina su US Defense Department gi deputy press secretary Sabrin Singha naiki documentary adu Twitter amasum Telegram na sandorakhi amasum madura khusu khulai sing pigadaba sing ba amasum battalion sing mapangal sing amasum atai maruiba e pau marik sum sing amasum start sing yawi haina D Times naiki
documentsing adu yauriba e pau du yamdrabad sayol manga sure madugi manungda khwaidigi nowba du Mars ama thai haina report adun haiki documentsing adugi manungdagi amana Ukraine combat brigade taragani thoigi training gi matamsing adu samlakna pi amasu makhwe adugi manungdagi mapan US amasum NATO forcing na training togan hari madudana tana tank sanig yankai amasum mechanized vehicle sahungo yankai digi hena mathakta gani haiki hansu pauchi aduna ki yamdrabda top secret hawa ama yauna documentsing adu pro Russian government channel sing su sandokre hansu pauchi sin haiki documentsing adu yauriba e pau aduna Ukraine military gi makutta leiba HIM ARS rocket systems US na saba artillery rocket system adu yauna munitions singi marik sumba expenditure rate sing phongdorakli hairuba US na saba artillery rocket system sing Russia gi forcing mayokta yamna kanai haibigi praman tokraba singni document khara di Russia gi disinformation campaign amada onthok onsin tawdun semdokhiba mali hanisu warning tawkhiba military analysis singi warol kya su report aduna phone khenisu pawsna makhatarakli loisilakpu ne sanga express tege to pawmana all secretariat mamang mi selandana ba khai kona khankhre lambi gi nakal animakta matik saba parking chinjin tawraga Manipur gi all secretariat mamang national highway da lambi sathok sasinda selandana ba Manipur high court na ngarang state government da khankhre Imphal gi Mantri Pukhira Sariba Capital Complex Civil Secretariat component gi wat horiba thabak loisin handuna haujuk leriba Manipur Secretariat asi anaba building da hongdokna ba masun lambi satok sasin selandana ba advocate amana pukhalakpa public interest litigation amagi hearing sathabada acting chief justice MB Muralindans amasum justice A Goneshwar Sharma gi bench amana order taduna state government da khan khibani petitioner na maki wokat adu dahai civil secretariat ki thaba asu kumja english ngani ga tara da hokibani amasum sahi tara ga humdu gi matung su thaba asu losindre civil secretariat sabi ki thaba asi simplex projects limited pi khibani amasum simplex na pi khiba matam gi manung da sabi ki thaba losin ngamda badigi contract adu ka khi amasum tha tara ga ni thugi manung na thaba losinna ba condition amaga loinana thaba adu kumja english ngani ga kun mathoi da Sri Avantika construction da pikhi Sri Avantika construction high court pishilaki report amada thabaki sada maudraga manga losile amasum sada maudraga manga thabak losilaga su punna pishin ki lupa crore samaga point humdraga nipan gi bill gi manungdigi PWD na lupa crore 69.11 pithu amasum hausu mokoi da pigi da lupa crore 31.67 due lady hanasu palakhibegi matang nasu petitioner na court ki puning section ki deviation ki item mayam amada ayaba pibina ba Avantika na thamkrabasu PWD na khanadana lady amasum thabak paikatan lady amasum masi project asibu loisin matam theng thanabagi maram mayam amagi manungda amani haibu wapamsu petitioner na court thamkhenesu pawsna phongdorakli tendang nasum na mayam thamjaram ge du hausu koina di mayam pawsu matang asalu sinjarage masum mayam puna no update naminase